Good morning Manipur. Northeast Window TV na akanana puthok saba Good morning Manipur. Mi eng tabiriba khwai punamakpu makak mayim tazidana taramna okchari. Ngasi Imphal da phongna khiba pause singi helpline sing pathok chari. Phongna famda peace talk oigera amabu oigera lambida khulai pairaga chatpa yaroi Chief Minister. COVID ki yenglaga state chingna mikup nahum singna leinaba center na khangankhrai. 𝐵𝐎𝐎 June thada NOC pirabasu affiliation pibadi April thada school taramari yauri. Sangai Express da lo thugai basing da akanba warning taukhrai. MP humdraga nipan suspend tauduna suspend taukiba maudraga nithoi sure. Huyalan pauda milu pirang kangdribi mama anina court ki thongzinda leplare Avinas amasung Anthony puthokpinaba mama anina high court da wakalaklei court na home ministry amasung Manipur lengakta chayol ahungi manungda paukum piraknaba notice issue taukhrai. Security ki uniform se laga lambida khulai pairaga chatlibasing logi matung ina action lauragani CM. Parliament mifam Manipur ki matangda khananaba adjournment motion ki notice pikhrei. Sanalai Pakta State ki law and order thugai basingda Chief Minister ge akanba warning uniform set laga nongmai pairaga security natana kanam ta chatpa yaroi. Torbung gi miyamna thongnauzam Brinda gi mayumda attack taukhrai. B Tikendrajit ki chowkri thudek lamle viral audio withdraw tauzare Brinda. Naharol gi thodangda ain kaina khulai paiduna lambi sorok ta chatpa sing action logani CM. Kuki MLA singi mathakta action lauragani haina speaker na thazaba piraklei imagi maira. Pau sandok na pijari. Naharol gi thodangda kuki paite unkhatna khrei. Churachandpur district ki mafam amada kuki amasung paite furuki tongan ba miyoi sing unkhatna bagi thodok ngasi thokhrei. Hairiba thodok asi social media Facebook ta viral chalakpaga loinana thodok adugi matangda atopa miyoi singbu khanghanannabagi atamnana makhoi maselgi marakta thadorakpa video clip oigani haina chingnari. Thodok aduna kuki amasung paite anigi marakta mamang thaktagi unkhatnaba fibamda lakhiba adu mayek sengna uthoklabra haibagi chawna mami tari hairi. Kuki MLA singi mathakta action lauragani haina speaker na thazaba piraklei imagi maira. Manipur manungda tokhaiba lengak ama tanbada yauriba kuki MLA taragi mathakta assembly gi chatna kanglon gi makhada lagliba December 19 irai numit fawbagi manungda matik saba thabak lokhalagani haina Manipur Legislative Assembly gi Speaker Thoksom Saityabartana thazaba pirakle haina imagi mairagi convener TS Sujatana phongdokhrei. Imagi maira thomi singna ngasi numit yungba adwaida chingmairongda leiba Manipur Legislative Assembly Secretariat ta thomjin baga loinana Speaker TS Saityabarta unaduna Manipur thugaina bahotna bada yauriba kuki jo furuki MLA taragi mathakta athuba matamda action launaba taksinki. Speaker ga unarba matung imagi mairagi thomi sing Assembly ki Secretary su unake. Speaker amadi Secretary unaraba matung paumi singa unabada imagi mairagi convener TS Sujatana phongdokhibada ngasi numit yungba adwaida Assembly gi Speaker unaduna kuki MLA singi mathakta action laubinaba taksinki. Taksinba aduda Speaker na kuki MLA singi mathakta assembly chatnaba kanglon gi makhada lagliba tang tar kunithoi fawbagi manungda action lauragani haibagi thazaba piraki. Assembly gi ethics committee na akhanaba mifam ama phamlaga MLA tara asingi mathakta karamba action laugani haibadu lepkani. Lagliba irai numit fawbagi manungda ethics committee gi mifam phamlagani haina so speaker na phongdorakhi hairi. Speaker ga unaraba matung makhoi gi assembly gi wafam thamladuna TS Sujatana Manipur thugaina bahotna bada saruk yariba kuki jo MLA taragi mathakta action laugadabani haiduna loop asina November kunda speaker da memorandum pisin khrabani loinana loop asigi thomi singna assembly secretariat ta mamangda ahumlak laktuna speaker unarba hotna ki adubu unaba phangdana laklaba matung ngasi unabani. Speaker na phongdorakpagi matung ngasi nungthil imagi mairagi paumi singna assembly gi ethics committee chairman oiriba adu Kaisamthong Kendra gi MLA
Sapam Nisikantagi mayumda chatuna mahaka unaki unaba aduda MLA Nisikanta nasu speaker na hairakiba wafam aduga manana thamlakiba Ethics Committee ki Chairman asina fongdorakpagi matung ina committee asigi member taruk leibagi manungda member ahum mari surabadi warep lawba ngami Committee asigi oiba mifamda chayol asigi manungda soidana pangthokani haibagi thajaba piraki hainasu TS Sujatana fongdoki mahakna makha taraduna hai imagi mairana Kuki Joy MLA taragi mathakta chap chaba action lawgadabani haiduna taksilakpa kuire mamangda loop asigi thawmi singna speaker unanaba assembly secretariat thomjinbada security force na makoibu laukhatlaga Imphal police station da pung tara detain tawduna thamba laikre masida natana BJP state ki president A Sardaga su unaduna taksinba laikre ngasi unakiba aduda speaker na pirakiba thajaba thabakta onthorakani haibagi thajaba lei karigumba thajaba asi thabakta onthoraktaba tarabadi lagliba December 22 matungdagi ayuk amuk makhata na hena kanba khongjang sangsingani Housing state asida noma kangdana misi mina thokpagi thodok leiri aikoina more kangpokpi amadi churachanpur na chingba ining tamna chatpa ngamdriba asigi mahaidi state lengak asina pufam to I haina TS Sujatana fongdoki Sana Leipakta Torbungi miyamna Thaunazam Brindagi mayumda attack tawkhre 𝐵 𝐃 �W𝐈𝐍𝐆 thudeklamle viral audio withdraw tawzare Brinda Social media da viral oirakiba audio clipping amagi wahauda Torbung Maikaigi miyam horaktuna ya school Jamasthanda leiba Thaunazam Brindagi mayungi pochai sing thugaikre Thaudok asi ngasi nungtel pung mari rom tarakpa adwaida thokivani masing yamlaba ima ibel amadi naha kaya marumna Brindagi mayumda thomjilaktuna mahakpu unaduna wari sananaba hotnaki matam aduda yungi mi amata leiramdabadagi sumangda thamlamba gari macha ama akai atoi thokhanki masida sunatana yungi mangolda thamba table chokri Thongnaugi mingsal imungi pochai sing amasung gamlana chingba kayamarum thugairamki loinana hingonong adugi akoibada panba CCTV camera kayamarum su thugairamki tungda thomjin balakiba miyosing aduga yaskul gi club amadi marapai bigi mihutching unaduna wari sanaraba matung hayeng numit yungba phawbagi manungda Brinda masamakna singdorakadabani madu natraga mayumda leiba yaroi haibana chingba wafam sing thamlamki Thaudok thokpham aduda Imphal West District Police ki officer singna luchingba police ki team su laktuna Irang adu makha tana chathadanaba yamna kanna ngak senbagi thabak chathaki nakal amaromda matam kharagi mamangda lanai oina telephone da sanakiba warigi audio matek ama social media platform singda viral oirakpada yauriba wafam sing adu withdraw tawzare haina social activist Thaunazam Brinda na fongdorakre ya school Janavsthanda leiba mayumda ngasi numidang pawmi singa unabada Thaunazam Brinda na hai hauzik viral oirakliba audio asi October 3 da lanai oina wari sanakivani atubu December 18 amadi 13 gi lonaba hingda social media gi platform singda chaithorakivani Madugi matung ina maikai kayadagi thomjilakpa khoisaunaraba miyoi singna yum asida lai oina latuna nungtigi dup thaumai thariba ibudau purel 𝐵 𝐃 famlamba chokri akai atoi thokhalamba asi thamoi sokna nungaijade chokri asi famelda thamduna nungtigi dup thaumai tharibani loinana leibak nungsiba ama oina miyamna Yubraj Tikendrojit haina khangnariba luchingba asigi chokri thudeklamba haibasi tawfam thoktaba thawongni haina Thaunazam Brinda na pawmi singda haiki Maangna makata na hai lanai oina sana kiba wari ama mamangda su viral oikibagi matung ina Arambai Tengol Maitai Lipun amadi Kaithelgi ima singna laktuna Sengdok hankiva laikhrabani tawbatabu Kaithelgi ima singna lakpa numit adudadi haktengnana unava fangkide Pawmi singa unaba aduda saruk yakiba ya school dagina singzamai phawbagi oina leiriba apunba maira lukki convener leima pokpam santi balana hai audio viral oiragliba asigi matangda ngarang miyanggi oiba mifam ama phangkiba laikre mifam aduda yaukiba puinyabati kaubi miyoi amadasu aikoina hana warakke karigumba yadrabadi madugi matung ina khanasi hairaga loinana oiragliba viral asi kanagi thawin sino haina thidokminasi haiba wafam phongdokkiba laiki
Audio viral asida yauriba wafam asi October 3da viral oikhivani adubu inau nauna December 16 amadi 13 gi lonaba ahingda amuk hana viral oiragliba asi kanagumba kharagi thawongni mamangda wafam asigi matangda Brindana sengdokhiba leikrabani Hiram asigi matangda lengak asina mara leiba miyoising pung 13 gi manungda fanaba hotnabiyu karigumba mara leibasing asi thidoktuna fadrabadi sanariba lila asi lengak nasinbani haina lekai asigi miyamna logani viral asina maram oiraga lan asibo mamang thana chongthoraktuna lan ngakliba khungakpasingda chaina thinduna sawhanbani lan gi mathakta hanjin hanjin kaihauba asina amuk hanna lanbung oihalle asumna adumak thawong chatharaklabadi matau karamna tangdu leitaba amadi mahausagi punsida hanjilakpa ngamgani lengakna mara leibasing miyam mangda puthoktrabadi makha taba khongjang sangsingani haiki Huyalan pauda Churachandpurda Kanglup Masel khut thoknarakpadagi curfew thamkhrei ngasi nungthil athengbada Churachandpur district ke district magistrate Dharun Kumar S na thokiba order amada Churachandpur district punamak maru oina Thingkhang pai khul amasung masigi akoibada leiriba mafamsingda ngasidagi hauraduna tha anigi oina mathang chahigi February 19 phawba CRPC Lising amaga chamapan humdra humdoigi section samaga nifumari anigi makada curfew atingba thamjinkrei order asina phongdokpagi matung ina ngasimag Churachandpur district police ki SP na pirakhiba report amada Churachandpur da leiriba miyoising Kanglup anigi marakta khuthoknabagi thodok sing thokpaga loinana thodok asi Churachandpur town area yauna mafam kharada su thokle maru oina Thingkhang pai khulda thokle hairi maram asina asigumba thodok sing asi makhatana thokhandanabagi damak district magistrate na curfew gi athingba asi khudaktagi thamjin khivani hairi adum oinamak athingba asida law and order ngagliba amasung essential service ki agency sing de consiloi hairi Mitlu pirang kangdribi mama anina court ki thongsinda leplare Avinash amasung Anthony puthopinaba mama anina high court wakalagle Court na Home Ministry amasung Manipur lengakta chayol ahungi manungda paukhum piraknaba notice issue tawkhrei mamang thagi mangagi ayuk pung mangag 8 minute 10 rom tarakpada lamsang PS ki manung chanba akham awang lekaidagi Maibam Avinash 13 apokpa M Hemanta amasung Ningthaujam Anthony 18 apokpa leikidraba N Sundarna mayumdagi sekmai satkani haiduna thokraga Kangpokpi district lansin khibadagi ngasi phawba mafam khangdana leirakpana Mamit tamapi kanglaktrebi makoi anigi apokpi mama singna macha ani bu phangnaba thiraga puthok anbiyu haina High Court of Manipur da wakalakhrei wakat asi Avinash ki apokpi maibam Debarani nifumathoi amasung Ningthaujam Anthony gi apokpi khangembam ningol Premlata nifumanga na punna petitioner oiduna file tawrakhibani ngasi phawbada chahi nauriba macha singi khongul liba phanglaktabadagi mama anina wakat asi Ministry of Home Affairs ki secretary Manipur lenga ki commissioner home Manipur gi DGP SP Imphal West amasung lamsang PS ki OC gi mathakta file tawrakhibani Petitioner anina court ta haijarakli makhoi anigi masanupasing asi petition asigi respondent singda thidoktuna fanghanaba direction PBU haibaga loinana makhoi ani haujik Manipur amasung India lengakta su taunariba Kuki Revolutionary Army United ki miyoisingna fakhivani hairi makoi ani amuba machugi motorcycle jawa MN senior ama AM ahum nipan taret tongminaduna awang sekmaida pangthokpa mifam ama yaunanaba chatkibadagi ngasi phawba makhoi anigi mari makhong khangba ngamdre hairi thaudok asigi mayokta jila parishad ki members sing amasung gram panchayat ki pradhan yauna mifam ama pangthoktuna khanaraba matungda joint action committee ama semduna mari leinaba lenga ki authority da makhoi anigi khongol livinaba taksin ke November 3 lising aniga kunhumdoi da chief minister da memorandum ama submission ke aduga lamsang police station da missing report file tawbadagi PS asina case FIR number Taruk ani mapan tara matoi lising aniga kunhumdoi under section ahum mari ani ahum taruk manga senior taruk ahum mari IPCC kun manga
ACꯒꯤ ꯑꯥꯔꯝꯁ ꯑꯦꯛ ꯑꯃꯁꯨꯡ 13 UAP ꯑꯦꯛ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤ꯫ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯄꯗ ꯁꯥꯏꯀꯨꯜꯒꯤ CI ꯁꯟꯈꯨꯜꯗꯒꯤ ꯂꯨꯟꯈꯣꯁꯩ ꯆꯣꯡꯂꯣꯏ ꯑꯦꯂꯤꯌꯥꯁ ꯃꯤꯃꯤꯟ 30 ꯑꯄꯣꯛꯄ, ꯍꯦꯟꯇꯤꯟꯇꯥꯡ ꯆꯣꯡꯂꯣꯏ ꯑꯃꯁꯨꯡ ꯂꯤꯇꯥꯟꯒꯤ ꯈꯣꯡꯃꯨꯟꯅꯣꯝ ꯈꯨꯜꯗꯒꯤ ꯁꯠꯒꯣꯒꯤꯟ ꯍꯥꯡꯁꯤꯡ ꯑꯦꯂꯤꯌꯥꯁ ꯒꯧꯒꯧ 29 ꯑꯄꯣꯛꯄ ꯉꯝꯖꯂꯣꯟ ꯍꯥꯡꯁꯤꯡ ꯐꯥꯒꯠꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯂꯣꯏ ꯑꯦꯂꯤꯌꯥꯁ ꯃꯤꯃꯤꯟ ꯑꯁꯤ KRAUꯒꯤ ꯁꯦꯛꯇꯔ ꯀꯃꯥꯟꯗꯔꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯔꯨ ꯑꯣꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯊꯝꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯃꯩꯇꯩ MPS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯆꯠꯊꯐꯝ ꯊꯣꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡ ꯈꯪꯗꯣꯛꯂꯒ ꯀꯣꯏꯁꯤꯜꯂꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯁꯤꯔꯦ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕꯕꯨ ꯈꯪꯗꯣꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯃꯥ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯨꯃꯤꯠꯇꯨꯗ ꯐꯥꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥꯁꯤꯡꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯀꯠ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯇꯤꯁ ꯑꯍꯟꯊꯦꯝ ꯕꯤꯃꯣꯜꯒꯤ ꯕꯦꯟꯆꯅ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯅꯝꯕꯔ 9998/2018 ꯑꯣꯏꯅ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒ ꯂꯣꯏꯅꯔꯛꯄ ꯋꯥꯀꯠ ꯑꯃꯕꯨꯅ ꯃꯤꯁꯦꯂꯦꯅꯁ ꯀꯦꯁ WPC ꯅꯝꯕꯔ 438/2018 ꯂꯧꯈꯠꯂꯒ ꯈꯟꯅꯈ꯭ꯔꯦ꯫ ꯃꯦꯇꯔꯁꯤꯡ ꯑꯁꯤ ꯈꯟꯅꯔꯛꯄꯗ ꯁꯦꯅꯤꯌꯔ ꯀꯥꯎꯟꯁꯤꯜ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯒ ꯃꯍꯥꯛꯄꯨ ꯀꯥꯎꯟꯁꯤꯜ ꯃꯥꯏꯍꯧꯕꯝ ꯔꯥꯀꯦꯁꯅ ꯑꯦꯁꯤꯁ ꯇꯧꯈꯤ꯫ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯄ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯆꯌꯣꯜ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕ ꯅꯣꯇꯤꯁꯁꯤꯡ ꯏꯁꯨ ꯇꯧꯈꯤ꯫ ꯀꯣꯔꯠꯅ ꯏꯁꯨ ꯇꯧꯕ ꯅꯣꯇꯤꯁꯁꯤꯡ ꯑꯗꯨ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯇꯦꯟꯗꯤꯡ ꯀꯥꯎꯟꯁꯤꯜ ꯑꯦꯁ. ꯀꯥꯃꯤꯅꯤ ꯀꯨꯃꯥꯔꯅ ꯂꯧꯈꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯚꯣꯀꯦꯠ ꯅꯤꯔꯟꯖꯟ ꯁꯅꯥꯁꯝꯅ ꯂꯧꯈꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯌꯦꯜ ꯖꯅꯨꯋꯥꯔꯤ 18, 2024ꯗ ꯆꯠꯊꯅꯕ ꯂꯦꯞꯈꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ MP 69 ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯁꯁꯄꯦꯟ ꯇꯧꯈꯤꯕ 32 ꯁꯨꯔꯦ꯫ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯃꯦꯝꯕꯔ 32 ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯦꯝꯕꯔ 95 ꯄꯨꯟꯅ MP 69 ꯉꯁꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯔꯨꯕꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ MP 13 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯟꯅꯕ ꯋꯥꯐꯝꯗ ꯉꯁꯤ 69 ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯉꯁꯤ ꯂꯣꯛ ꯁꯚꯥꯒꯤ MP 38 ꯁꯁꯄꯦꯟ ꯇꯧꯕ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯐ꯭ꯂꯣꯔ ꯂꯤꯗꯔ ꯑꯙꯤꯔ ꯔꯟꯖꯟ ꯆꯧꯙꯨꯔꯤ ꯌꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝ ꯑꯁꯤꯗ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ 93 ꯁꯨꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯅꯤꯃꯛꯀꯤ ꯄꯨꯟꯅ ꯁꯁꯄꯦꯟ ꯇꯧꯈꯤꯕ MP ꯃꯁꯤꯡꯅ 92 ꯁꯨꯈ꯭ꯔꯦ꯫ ꯉꯁꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ 38ꯒꯤ ꯃꯅꯨꯡꯗ 30ꯅ ꯁꯦꯁꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯒꯤꯅꯤ ꯑꯃꯗꯤ 3ꯅ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯚꯤꯂꯦꯖ ꯀꯃꯤꯇꯤꯅ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕꯒꯤꯅꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯅ ꯃꯦꯝꯕꯔ 35ꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯦꯁꯟ ꯂꯣꯏꯕ ꯐꯥꯎꯕꯅꯤ ꯑꯃꯗꯤ 11ꯅ ꯄ꯭ꯔꯤꯚꯤꯂꯦꯖ ꯄꯦꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕꯒꯤꯅꯤ꯫ ꯉꯁꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔ ꯑꯙꯤꯔ ꯔꯟꯖꯟ ꯆꯧꯙꯨꯔꯤꯅ ꯅꯠꯇꯅ ꯗꯤꯄꯨꯇꯤ ꯂꯤꯗꯔ ꯒꯧꯔꯕ ꯒꯣꯒꯣꯏ ꯌꯥꯎꯔꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯗꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁ ꯌꯥꯎꯔꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯙꯤꯔ ꯔꯟꯖꯟ ꯆꯧꯙꯨꯔꯤꯅ ꯗꯤꯛꯇꯦꯇꯔꯒꯤ ꯃꯑꯣꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯇꯧꯔꯦ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯄꯨ BJPꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯗꯤꯛꯇꯦꯇꯔꯁꯤꯞꯀꯤ ꯃꯑꯣꯡ ꯃꯇꯣꯟ ꯂꯣꯝꯂꯦ, ꯃꯈꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯂꯩ ꯑꯃꯗꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯔꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯄꯨ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯑꯣꯐꯤꯁ ꯇꯧꯅ ꯆꯂꯥꯏꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯕ ꯄꯥꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯋꯥ ꯉꯥꯡꯕꯗꯤ ꯂꯥꯏꯅ ꯊꯣꯛꯄꯒꯨꯝ ꯇꯧꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯉꯥꯡꯕꯗꯤ ꯀꯤ꯫ BJP ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯄꯣꯖꯤꯁꯟꯕꯨ ꯇꯛꯈꯥꯏꯔꯨꯏ ꯍꯥꯏꯅ ꯒꯧꯔꯕ ꯒꯣꯒꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯗꯥꯏꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯂꯣꯛ ꯁꯚꯥꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯣꯛꯅꯐꯝꯗ ꯄꯤꯁꯇꯣꯛ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫
ꯄꯤꯁꯇꯣꯛꯇ ꯂꯩꯒꯦꯔꯥ ꯄꯤꯁꯇꯣꯛ ꯅꯠꯇꯕꯗ ꯂꯩꯒꯦꯔꯥ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯕ ꯑꯁꯤ ꯉꯁꯤꯗꯒꯤ ꯇꯣꯛꯇ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯁꯤ ꯋꯛꯐ ꯕꯣꯔꯗ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯤꯂꯣꯡ ꯀꯔꯥꯝꯄꯥꯠꯇ ꯂꯩꯕ ꯍꯖ ꯍꯥꯎꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤ ꯃꯥꯔꯀꯦꯠ ꯁ꯭ꯀꯤꯜ ꯗꯦꯚꯂꯞꯃꯦꯟꯠ ꯍꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯁꯥꯅꯕꯒꯤ ꯎꯔꯦꯞ ꯎꯌꯣꯡꯇꯝꯕꯗ ꯕꯣꯔꯗ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯃꯔꯤꯁꯨꯕ ꯃꯊꯣꯜ ꯒꯦꯁꯠ ꯍꯥꯎꯁ ꯀꯝ ꯀꯦꯟꯇꯤꯟ ꯑꯃꯁꯨꯡ ꯁꯟꯔꯥꯏꯖ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝꯒꯤ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯈꯤꯕ ꯑꯦꯟ ꯕꯤꯔꯦꯟ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯂꯥꯏꯕ ꯂꯝ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯤ ꯐꯥꯕ ꯋꯥꯔꯛꯅꯕꯒꯤ ꯃꯥꯒꯤ ꯌꯨꯅꯤꯠ ꯂꯩ꯫ ꯂꯥꯟ ꯊꯦꯡꯅꯅꯕꯁꯨ ꯌꯨꯅꯤꯠ ꯂꯩ꯫ ꯁꯤꯈ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯃꯥꯟꯗꯣ ꯑꯥꯔꯃꯤꯁꯤꯡꯗꯨ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯁꯤꯈꯤꯕ ꯅꯠꯇꯦ, ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯔꯛꯀꯅꯨ꯫ ꯗ꯭ꯔꯒ ꯆꯥꯕ ꯐꯥꯒꯦꯔꯥ, ꯄꯥꯔꯂꯔ ꯐꯥꯒꯦꯔꯥ, ꯒꯥꯔꯤ ꯍꯨꯔꯥꯜꯂꯝꯕꯒꯤ ꯐꯥꯒꯦꯔꯥ, ꯁꯦꯜ ꯈꯥꯏꯔꯝꯕꯒꯤ ꯐꯥꯒꯦꯔꯥ, ꯃꯗꯨ ꯊꯦꯡꯅꯔꯕꯗꯤ ꯂꯩꯀꯥꯏꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯥꯏꯟ ꯈꯨꯠꯇ ꯄꯥꯏꯔꯒ ꯃꯤ ꯐꯥꯕ, ꯐꯨꯕ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯄꯤꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯔꯣꯏ꯫ ꯆꯤꯡꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯂꯥꯛꯆꯕ, ꯒꯥꯔꯤ ꯑꯃ ꯊꯧꯔꯒ ꯂꯥꯛꯆꯕ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯃꯄꯨ ꯁꯥꯔꯒ ꯒꯥꯔꯤ ꯃꯨꯟꯕ, ꯒꯥꯔꯤ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ, ꯑꯥꯏ ꯀꯥꯔꯗ ꯆꯦꯛ ꯇꯧꯕ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ꯫ ꯅꯈꯣꯏ ꯀꯅꯥꯅꯣ, ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ? ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯖꯤꯛꯇꯪ ꯎꯕꯣꯏ ꯎꯗꯕꯣꯏ ꯈꯥꯡꯕꯅꯤ꯫ ꯏꯆꯥ ꯐꯥꯎꯕ ꯖꯦꯜꯗ ꯁꯤꯟꯅꯈꯤꯕ ꯃꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨ ꯑꯗꯥ ꯂꯩꯇꯦ꯫ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨ ꯑꯥꯏꯟꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯆꯨꯝꯅ ꯇꯧꯔꯝꯂꯕꯗꯤ ꯃꯤꯗꯨ ꯀꯟꯅꯅꯕ ꯃꯥꯡ ꯊꯥꯔꯒ ꯆꯣꯡꯊꯣꯛꯀꯅꯤ꯫ ꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯔꯒ ꯄꯪꯇꯧꯗ ꯇꯧꯕꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯒꯤ ꯄꯨꯂꯤꯁ, ꯄꯦꯔꯥ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯊꯣꯔꯥꯏꯖ ꯑꯦꯖꯦꯟꯁꯤ ꯅꯠꯇꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯄꯨꯂꯤꯁꯅ ꯆꯞ ꯆꯥꯕ ꯁ꯭ꯇꯔꯤꯛ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯄ, ꯇꯧꯅꯤꯡꯕꯇ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯤꯌꯨ꯫ ꯃꯤꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯂꯒ ꯋꯥꯔꯛꯄꯒꯤ ꯃꯈꯣꯏꯗ ꯔꯥꯏꯠ ꯂꯩꯇꯦ꯫ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯅꯔꯒꯗꯤ ꯐꯨꯔꯨꯞ ꯌꯥꯝꯅ ꯂꯩꯕ ꯑꯩꯈꯣꯏꯗꯗꯤ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯂꯥꯛꯀꯅꯤ, ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯚꯥꯁꯟ ꯇꯥꯕ ꯄꯥꯝꯗꯦ, ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯃꯤꯠꯅ ꯎꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞ ꯊꯤꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇ꯭ꯔꯥꯏꯕ 38-39ꯒꯤ ꯃꯌꯨꯝ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯊꯦꯠꯂꯒ ꯑꯦꯊꯅꯤꯛ ꯄꯥꯔꯛꯇ ꯈꯤꯜꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ 38 ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕꯔꯥ? ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯕ ꯑꯩꯈꯣꯏ ꯅꯝꯊꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯆꯍꯤ 30-40ꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯉꯥꯛꯂꯝꯗꯕ, ꯌꯥꯅ ꯌꯥꯅꯕ ꯆꯠꯂꯝꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯨꯔꯒ ꯕꯤꯔꯦꯟ ꯐꯠꯇꯦ, ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟꯠ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏ ꯍꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇ꯭ꯔꯥꯏꯕ 38 ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤ ꯐꯠꯇꯕ ꯍꯥꯏꯈ꯭ꯔꯕꯒꯦ? ꯍꯥꯟꯅ ꯆꯤꯡꯗ ꯑꯄꯨꯟꯕ ꯕꯖꯦꯠꯇꯒꯤ ꯆꯥꯗ 15 ꯊꯥꯗꯔꯝꯕ ꯑꯗꯨ ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯆꯥꯗ 95-96 ꯊꯥꯗꯗꯨꯅ ꯂꯦꯟꯁ꯭ꯀꯦꯞꯇ ꯑꯍꯣꯡꯕ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯖꯗ ꯑꯃꯨꯛꯇꯪ ꯆꯠꯆꯕꯅꯤ꯫ ꯃꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨ ꯀꯔꯝꯕ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯈ꯭ꯔꯕꯒꯦ? ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄꯤꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃꯈꯛ ꯄꯨꯔꯛꯅꯕ, ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯔꯒ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯑꯃꯁꯨꯡ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤ ꯊꯣꯛꯅ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤ ꯀꯟꯅꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯆꯦꯟꯖ ꯑꯃ ꯃꯊꯧ ꯇꯥꯏ ꯈꯟꯕꯗꯒꯤ MLA ꯈꯔ ꯑꯩꯈꯣꯏ ꯄꯤꯛꯂꯤꯕ ꯏꯆꯥ
ꯄꯝꯂꯒ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯕ ꯋꯥꯁꯛꯅꯈꯤ ꯑꯩ ꯁꯤꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯖꯥꯇꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯩꯕꯥꯛ ꯀꯂꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯊꯦꯡꯅꯕꯅꯤ ꯃꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯌꯦꯡꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯒꯕꯔꯟꯃꯦꯟꯇ ꯁꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯒꯕꯔꯟꯃꯦꯟꯠꯀꯅꯤ ꯃꯩꯇꯩ ꯀꯨꯀꯤꯒ ꯅꯠꯇꯦ ꯗ꯭ꯔꯒꯀꯤ ꯃꯥꯐꯤꯌꯥ ꯒ꯭ꯔꯨꯞ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯈ꯭ꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯃꯌꯥꯝ ꯑꯗꯨ ꯅꯝꯍꯠꯄꯤꯔꯒ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯌꯦꯡꯒꯗꯕꯅꯤ ꯕꯤꯔꯦꯟ ꯍꯥꯏꯈꯤ ꯑꯥꯏꯟ ꯀꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯈꯤꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯒꯅꯨ ꯎ ꯋꯥ ꯌꯥꯟꯊꯠꯀꯅꯨ ꯗ꯭ꯔꯒ ꯂꯥꯂꯣꯟꯒꯅꯨ ꯍꯥꯏꯕꯁꯤꯗ ꯂꯥꯟꯕ꯭ꯔꯥ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯂꯥꯈ 1.5 ꯍꯦꯟꯅ ꯂꯩꯔꯦ ꯉꯁꯤꯒꯤꯗꯤ ꯐꯥꯔꯦ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯤ ꯀꯔꯝꯅ ꯇꯧꯍꯧꯒꯗꯒꯦ ꯈꯟꯕꯗꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯂꯥꯎꯊꯣꯛꯄꯅꯤ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯌꯥꯟꯊꯠꯈꯤꯕ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯏꯪ ꯑꯁꯥ ꯑꯃꯁꯨꯡ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯁꯥꯒꯩ ꯍꯥꯞꯄꯤꯌꯨ ꯍꯥꯏꯖꯔꯛꯄꯗꯨ ꯉꯁꯤꯗꯤ ꯍꯥꯞꯄꯤꯔꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏꯗꯕ ꯁꯥꯒꯩꯒꯤ ꯅꯤꯡꯉꯣꯜꯒꯤ ꯆꯥꯗ ꯅꯧꯗꯥꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯂꯧꯊꯣꯛꯅꯒꯨꯝꯁꯤ ꯄꯣꯂꯤꯇꯤꯛꯁ ꯃꯆꯥ ꯃꯆꯥꯒꯤ ꯋꯥ ꯇꯥꯒꯅꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯒꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕꯥꯛꯁꯨ ꯀꯟꯒꯗꯕꯅꯤ ꯂꯩꯕꯥꯛ ꯀꯟꯁꯤ ꯍꯥꯏꯔꯒ ꯂꯥꯟ ꯆꯠꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯕꯣꯝ ꯊꯥꯗꯕꯒꯤ ꯀꯥꯝꯖꯣꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤ 3,000 ꯍꯦꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯁꯦꯜꯇꯔ ꯄꯤꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯒ ꯍꯌꯦꯡ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯕ ꯌꯥꯗꯅꯕ ꯏꯔꯥꯡ ꯑꯗꯨ ꯂꯣꯏꯔꯒ ꯅꯤꯌꯝ ꯆꯨꯝꯅ ꯊꯥꯗꯣꯛꯈꯤꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯈꯪꯈꯤꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝ ꯋꯥꯅ ꯁꯦꯝꯂꯛꯄꯅꯤ ꯉꯔꯥꯡ ꯁꯤꯜꯆꯔꯗ ꯆꯠꯂꯨꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯑꯁꯥꯃꯤꯁ ꯃꯅꯤꯄꯨꯔꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯟꯕ ꯂꯩꯇ꯭ꯔꯤꯕ ꯑꯗꯨ ꯄꯨꯜꯍꯜꯂꯒ ꯅꯈꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯗꯦꯀ꯭ꯂꯥꯔꯦꯁꯟ ꯑꯃ ꯇꯧꯔꯝꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯉꯁꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯔꯤꯕ ꯖꯦꯗ.ꯑꯥꯔ.ꯑꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨ ꯀꯔꯝꯕ ꯄꯥꯔꯇꯤ ꯀꯔꯝꯕ ꯃꯇꯝꯗ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯝꯕꯅꯣ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯥꯏ ꯑꯣꯝꯗꯨꯅ ꯀꯦꯟꯁꯔ ꯇꯥꯔꯝꯒꯗꯕ ꯈꯤꯇꯪ ꯉꯥꯏꯔꯝꯂꯕꯅꯤ ꯃꯗꯨꯗꯒꯤ ꯅꯥꯏ ꯑꯗꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯟꯗꯣꯛꯂꯕꯅꯤ ꯀꯦꯟꯁꯔꯒꯨꯝꯅ ꯇꯨꯃꯤꯟꯅ ꯃꯥꯡꯍꯜꯂꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤ ꯉꯟꯅ ꯈꯪꯍꯧꯕꯗꯒꯤ ꯀꯟꯕ ꯉꯝꯂꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯟꯅꯒꯨꯝ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯁꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩ ꯑꯗꯨꯅ ꯀꯥꯝꯖꯣꯡ ꯑꯦꯔꯤꯌꯥꯗ ꯗꯤꯑꯥꯏꯖꯤ ꯑꯥꯏꯖꯤ ꯌꯥꯎꯅ ꯇꯤꯝ ꯊꯥꯈ꯭ꯔꯦ ꯕꯤꯍꯥꯡ ꯑꯃꯁꯨꯡ ꯁꯖꯤꯛ ꯇꯝꯄꯥꯛꯀꯤ ꯖꯒꯥꯗꯁꯨ ꯊꯝꯂꯝꯕ ꯄ꯭ꯂꯥꯟ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯎꯁꯣꯏ ꯄꯣꯛꯄꯤ ꯑꯁꯤ ꯋꯥꯇꯔ ꯕꯣꯗꯤ ꯑꯣꯏꯅ ꯈꯤꯇꯪ ꯁꯦꯝꯁꯤ ꯃꯁꯤꯅ ꯇꯨꯔꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯂꯣꯡꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯐꯪꯒꯅꯤ ꯃꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯣꯏ ꯆꯨꯝꯅ ꯂꯩꯔꯝꯕꯁꯤꯡꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯒꯅꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯂꯩꯐ꯭ꯔꯥꯛꯄꯝ ꯊꯣꯡ ꯑꯁꯤꯁꯨ ꯉꯁꯤꯗꯒꯤ ꯊꯥ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯛ ꯐꯣꯔꯋꯥꯔꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯕꯗꯨꯜ ꯅꯥꯁꯤꯔ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯁ ꯀꯣꯟꯊꯧꯖꯝ ꯄꯤ.ꯑꯩꯆ.ꯏ.ꯗꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ. ꯁꯨꯁꯤꯟꯗ꯭ꯔꯣ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯈꯥꯁꯤꯝ ꯕꯥꯁꯨꯝ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯣꯡꯕꯥꯟꯇꯥꯕꯝ ꯏꯕꯣꯝꯆꯥ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯌꯥꯡꯂꯥꯡꯕꯝ ꯔꯥꯃꯦꯁꯣꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯣꯡꯕꯥꯟꯇꯥꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯏꯟꯗꯤꯌꯥꯅ ꯕ꯭ꯂꯣꯛꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯆꯤꯡꯊꯨꯒꯅꯤ ꯑꯥꯔ.ꯖꯦ.ꯗꯤ. ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯂꯨ ꯄ꯭ꯔꯁꯥꯗ ꯌꯥꯗꯕꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯇꯥꯝꯒꯤ ꯁꯔꯀꯥꯔ ꯄꯥꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯨ ꯑꯣꯄꯣꯖꯤꯁꯟ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯆꯨꯝꯍꯜꯂꯣꯏ ꯃꯍꯥꯛꯄꯨ ꯆꯧꯀ꯭ꯔꯤꯗꯒꯤ ꯆꯤꯡꯊꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯦꯜꯂꯤꯗ ꯆꯠꯅꯕ ꯕꯤꯍꯥꯔꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯦꯖꯦꯁꯣꯔ ꯌꯥꯗꯕꯀ ꯂꯣꯏꯅꯅ ꯄ꯭ꯂꯦꯟ ꯇꯣꯡꯅꯕ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯈꯤꯕ ꯂꯥꯂꯨ ꯄ꯭ꯔꯁꯥꯗ ꯌꯥꯗꯕꯅ
ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯟꯅꯒꯤ CM ꯑꯁꯤꯅ 2023ꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯒ ꯃꯇꯧ ꯀꯔꯝꯅ ꯃꯤꯈꯜ ꯊꯦꯡꯅꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯇꯥꯟꯅꯗꯨꯅ BJPꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯔꯀꯥꯔ ꯄꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯇꯅꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯒꯅꯤ, ꯃꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯣꯛꯅꯐꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯤꯈꯜꯒꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦ꯫ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ 18ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯃꯤꯈꯜꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯇꯤꯟꯒꯤ ꯁꯄꯣꯔꯇꯔꯁꯤꯡꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯅꯣꯃꯤꯅꯦꯠ ꯇꯧꯈꯤ꯫ ꯔꯁꯤꯌꯥꯟ ꯁꯔꯀꯥꯔꯒꯤ ꯁ꯭ꯄꯣꯛꯁꯃꯦꯟ ꯗꯤꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯇꯤꯟꯅ ꯃꯍꯥꯛꯀꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯄꯨꯇꯤꯟꯅ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯍꯣꯡꯕ ꯄꯨꯔꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯆꯍꯤ 6ꯀꯤ ꯇꯥꯔꯝ ꯑꯅꯤꯔꯛ ꯄꯥꯏꯕ ꯌꯥꯒꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯇꯥꯔꯝ ꯑꯁꯤꯗꯤ ꯃꯊꯪ ꯆꯍꯤꯗ ꯂꯣꯏꯔꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯍꯛꯁꯦꯜꯒꯤ ꯐꯤꯚꯝꯅ ꯌꯥꯔꯕꯗꯤ ꯏꯪ 2053 ꯐꯥꯎꯕꯗꯤ ꯁꯛꯇꯤ ꯄꯥꯏꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯤꯁꯨꯕ ꯄꯣꯛꯅꯐꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯒꯥꯖꯥꯗ ꯏꯌꯔ ꯁꯇ꯭ꯔꯥꯏꯛꯇ ꯃꯤ 110 ꯁꯤꯈ꯭ꯔꯦ꯫ ꯑꯋꯥꯡ ꯒꯥꯖꯥꯒꯤ ꯖꯋꯥꯂꯤꯌꯥ ꯂꯝꯗꯝꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯀꯤ ꯏꯌꯔ ꯁꯇ꯭ꯔꯥꯏꯛꯇ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯅ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 110 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 100ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯌꯔ ꯁꯇ꯭ꯔꯥꯏꯛ ꯑꯗꯨ ꯒꯥꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯕꯥꯂꯤꯌꯥ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯑꯃꯁꯨꯡ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕ꯭ꯂꯣꯛ ꯑꯃꯗ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯟ ꯑꯁꯤ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯇꯥꯔꯒꯦꯠ ꯇꯧꯕ ꯈꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 8ꯇ ꯍꯃꯥꯁꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯨꯕꯒꯤ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯒꯥꯖꯥꯗ ꯁꯤꯈꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯁꯤꯡ ꯑꯁꯤ 17,000 ꯔꯣꯝ ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫